अहानबदा हौजिक फाउबगी मरुइबा पाउ पिजरी एग्रीकल्चर अमदी माइनर इरिगेशन डिपार्टमेंट अनि खुसमनदुना लौफम सिंगदा इसिंग सिंगननबा पम यंथोकननबा थौरांग पाइखटपा हौरे हाइना चीफ मिनिस्टर एन बिरेना फोंदोखरे हेल्थ मिनिस्टर एल जयंतकुमार मसामा की केंद्र दा दी CMST की कार्ड कानबा मपुंग फाना फंगबा ngamdabana मियोय कया अमा लेरमनी अमदी सेल थोबो सखिबा नुपी अमा चिंगनिंगाय ओइबा मओंगदा सीरगा लैरमले चिंगनबा मतै मनाव पुलिस ना फागतख्रे JSC सेमख्रे खुरुमजरी टाइम्स ऑफ मणिपुर न्यूज में ताबी पुनमपु अरुणबला तरामना उक्सरी हौजिक फाउगी मरुइबा पाउसिंग मियामदा संदोकना पिजरी मतम चाना कुंगी नोंग लाक्तबना लमदम असिगी लौमी सिंगना लौ पानबा यारोइद्रा हाइना अवाबा लैरिबसे खरा मखैदंग ओरबसु कोगहनबा ngamnanaba agriculture amadi minor irrigation department ani खुसमनदुना इसिंग सिंगननबा पम यंथोकननबा थौरांग पाइखटपा हौरे करिगुंबा इकंग थोकपगी फिबम लाक्लबसु मियामना चाना थकननबगी पोलम सिंग अवाटपा लेहंदननबा होनगनी हाइना चीफ मिनिस्टर एन बिरेना मियामदा थाजबा पिख्रे इम्फाल सिटी की अकोइबा मफम सिंगबो असेंगबा नुंसित फंगहनबगी अमदी कंगलाबु असंगबा उपान वाफाना थलबा मफम अमा ओहनबगी पांदमदा ngasi चीफ मिनिस्टर ना लुचिंगदुना कंगला मनुंगी बायोडाइवर्सिटी पार्क ता उसारा सिंग थाबगी थौरोंगा मरी लेनना चीफ मिनिस्टर एन बिरेना मखा तारादुना सेओल असिगी मनुंगदा कंगला मनुंगदा उसारा लिसिंग तरा थाननबा पांदम थामली थागदोरिबा उसारा सिंग अदु मपुंग फाना हिंगननबा होनबगी थौदांग हॉर्टिकल्चर डिपार्टमेंट ना लहनिंगी हाइखी हौजे कंगला मनुंगदा उचेक ओया सिंग मसिंग हेंगलकपा अमदी मनिंग तमना सानफम अमा ओरकले पार्क असि ngasi नूरा हाइकोल हाइना मिंग थोलगनी हाइना सु लौथोकी मणिपुर की लेबिरिबा मियामना ग्रीन मणिपुर मिशन सिदा इन्वॉल्व तोबिरगा सपोर्ट तोबिरगा एनवायरमेंटली मणिपुर से ग्लोबल वार्मिंग दा करीदा काउंटर तोबदा मथिंग पानन होना मिनसी है वो फुं खरसि थमगै कुनो पुथागस थैंक यू RN कल्चर मिनिस्टर एल जयंतकुमार कैबिनेट PD मिनिस्टर कराम श्याम कंगला फोर्ट बोर्ड अमदी फॉरेस्ट डिपार्टमेंट की ऑफिशियल सिंग सरुक यादुना थौरम अदुदा पाउमी सिंगना हंगबा वहांगी पाकुम पिरदुना चीफ मिनिस्टर ना हाइकी डैम यूनिवर्सिटी बु महिरोय लूफ एम सुना थिंगजिनबा असि लाइंगाक असिना याबा ngamloi मांगजौना खंगहनबा तौदना हेक्ता थिंगजिनबा हाइबसे थादोकदबनी फमिनदुना करी तोबा याबगे हाइबदु तानखिसी हाइकी आई स्टूडेंट बॉडी सिंगदा इन अपील तोंनिंगे हेक्ता खुदकता थिंगे से खुदकता थिंगे खुदकता दु तौरेबा पोसे सिगी कल्चर से थादोकसे ग्रीवांसेस प्रॉब्लम दो कइनो इदो एखोइदसु हाना खंगनरगा फमिनरगा सेटल तौबा फनी एकेडमी इंस्टीट्यूशन द करीदा आई एजुकेशन मिनिस्टर दसु हाइग्रबनी याम थुना फमगा सोर्ट आउट तौ हेक्ता थिंगे कॉलेज तौबा अखोइ टॉलरेट तौरोयना दमाइना हाइगिबनी याम थुना सोर्ट आउट तौने खो थौरम अदुगी सरुक अमा ओइना लमदम असिगी मियामदा कल्चरल प्रोग्राम अमदी मरु ओइबा थौदोक वाथोक सिंग लाइफ ओइना मियामदा येंगबा फंगननबगी दमक कंगलागी वेस्टर्न गेट ता LED डिस्प्ले बोर्ड अमसु CM ना हांगदोखी चीफ मिनिस्टर की हक्सेल की तेंगबांगना इमुंग कया अमा कानबा पी हाइरबसु हेल्थ मिनिस्टर एल जयंतकुमार मसामा की केंद्र ददी CMST कार्ड की कानबा मपुंग फाना फंगबा ngamdaba मियोय कया अमा लैरमली हिरामसिदा तोम टीवी की अखनबा पाउदम अमा कैसामथोंग लोंगजम लेरक्तगी लोंगजम रोनीबला चही निफुगनी थोय अपोकपा लैखिद्रबा लोंगजम प्रियोचान अमदी अपोकपी लैखिद्रबी लोंगजम ओंगबी नवसखी अनिगी मचानुपी अतोंबिनी अपोकपा अपोकपी अनिमक लैखिद्रबा मतुंग हौजिक महाकिनी हाइबदा मबुंग लोंगजम ngौबी चही निफुग तरुक अमदी मनम्मा लोंगजम ओंगबी सनाहनबी चही निफुग मंगा अनिसिनतन कनासु लैत्रे रोनीबला चही 15 की ममांगदगी डायबिटीज पेशेंट ओइना लैरखी अदुबु लाइबक थिरिबदी चटलिबा चही असिगी फेब्रुवारी थादा सोर होनबा नुंगाइरक्तबदगी रिम्स हॉस्पिटल दा अहुमलक पुखलबा मतुंग हार्ट अटैक नि हाइबा खंगबा ngamkhi अदुबु इमुंगी लैतबना हेनमनखिबना मपुंग फाना लायंगबा ngamkhide मबुंग ngौबीना मीगी इसिंग गाड़ी चटपा याउदुना नोंगमदा लुपा चामदगी चनी फावबा फंगलकपा अदुनदी इमुंगी चाखुम मै मुत्तनबा होनबा खक्तदा फावबा अवाबा अमा ओइरी चेरगसिदा मचल की लायंगनबा सेल पुथोकपा हाइबसी
awabagi mathakta hena awaba ama oirari doctor singi pautak matung ina tha amagi manungda Roni Balabu heart ki operation tawdragadi khudong thiba nangani haikhibalei amadi operation adugi damak sel oina lupa lakh ani dagi ahum phawba thorang tawnaba khangalakhi adubu hauzik tha ama helaba asi fawbada upai leitraba Roni Baladi hikna kaptuna famungda taaduna leiri Roni Balagi manama sanahanbina thongalda thokduna imungi mateng kharadang oirabasu haiduna hotel famlamba adusu machalna naduna leibana makhatana hotel thokpangam khidre kaidongai laying biduna mimanaba punsi maren amada hingba ngamgadage haina khanjaribi Roni Balana hai rims da leiringai matamda CMHT card na kanaba pi hairabasu hidak loba chatluba matamdadi mamal khara hongba hidak na pirakpa aduga khara tangba hidak singna leite hektamak mahairakpa asina yamna chawnu khudong chadaba ama oikhi amadi mapalgi pharmacy singdagi lanai oina sel piduna leiba takhi nongmada lupa lising amaga chamagi hidak loba yabagi ayaba pirabasu nongmada doctor na thariba hidak sing leiba konadabanasu achauba khudong chadaba ama oikhi nutigi lising amaga mathakta ire iba pose ngasai moi haksel gi ka to paire haidi khara free oirane na khoida katang haraubodi poe adubu katang atangba pot aidi manungda phangde pharmacy duda yaude ngata haidai adubu adai manungda su haidi hidak lobodu de yam problem hoi adudi haksel card haine leirimine problem oi tamneba adu hidak tu nukti gi phangbira di phaba akoida adu nukti gi phangde haidi leitabana aramba baduna private ngata ana private ki hospital adum contact tongna daba yade haidi khuda ki emergency gi hidak irei adu moida phangdamnina aduna haksel card chisu akoida thoidongna kanabagi yamna phangdabraina khalle Roni Balana makha tana mahakpu amuktadi laying biduna mimanaba punsi amada hingmang ngamanbiu laita laira singda pukchel chawna mateng pangliba miyambusu ishorna thaujan bibu oisanu haiki handakti amne gisenge haidi mamang daise 2011 da su diabetes ki sugar amu wangak pabung dei hago kanga pabung ngamdaga naki adui matamda imasina ahing tumdaga aibu nanmaga sitpaga dum sewa taw leibigi di puksel chawba ibung ipa isil inau singduna hedi mateng khatang pangbiragadi aisu hedi khatang sangdana hingningbagi aigi asa khara aigi vision khara miyoiba amanina aduguma mayamdu khatang phangningbagi anabagi paljidagi lanthongninge aduna adugumba puksel chawba mayamduna aibu mateng pangbiragadi moibu hainingai litan isorna su bor pibigani hek yum palakpadagi nungai bahaibadu saruk thunglakidrabi manama sanahanbini maku manem animak thangna na leitabagi maichak khanglingaida naitom pokpi machalna naselakpa asina hena chawba polumama hapchilakpagum thoki manamana thamoi sokna mamitagi mapi tana machalbu amuktangdi layingba pamhauri मैम नुक्सीबीदुना इचनगी मथवाइदुदि कनबियुना सि मंगारे आई हाजनिंग बाबू रेना हनिंग बाई काय लाइते अखंग पुक्सेन चाबो मैम इचनगी दमक मतेंग पांगबीदना को पुंसी नुंजांग लैदना नुंगाय फने चलनी खोसि नुंगाय लैजेगे सिकतने ने पामजोरी जिउजि निंगोलोइबि सिंगना मनुंग मतम चारबा मतमदा yumnak sagai onduna yumbanbagi lambida khongdanari adubu Roni Balagidi anaba asina maram oiduna chanabi asidakisu nathaiduna thawai tabu hinglabadi haiduna yamna awaba phibam amada khangduna lehori Chief Minister gi haksel gi tengbangna imung kaya da kanaba kaya pi haina claim tawragasu Health Minister masam ki kendra da Chief Minister gi haksel gi tengbang kanaba si mapung phana phangbangam driba imung kayadi leitabnate paudam jariba video journalist Naresh Kaloina Onel Samadram Times of Manipur News Kaisamthong Imphal Sel thauba sakhibi nupi ama chingnaningai oiba maongda siduna leiramle misi aduga mari leinana police na matai manau ani fagatuna wahang pahang chathaba hokre JSC senduna pungnim funipangi manungda mihat paputhokna naba dabi tawkre chingnaningai oiba maongda laikhidraba nupi adugi mamingna Khetrimeum ongbi Sumita atopa mingna Ningol chahi 53 mapuroiba Deben kawi Brahmapur Baigapati laikai dagini mahak ngarang numidang wairam Andro police station gi manung chanba thiam konjindagi asiba haksang oina fangkhibani mahakna siraga tadu
तादुना लेरंबा मतमदा मसाना इंखिबा फीना मंगक्समदा लाक्सिलंबा अमदी ममा यावना हक्सांगी सरुक्ता दाखफम कया तारंबा थेंगनखी असिबा हक्सांग पुलिसना लौखटलगा जेनिम्स की मिरेम संगदा थमख्रे लेखिद्रबी सुमिता गी मपुरोइबा देबेना फोंदोरकपगी मतुंग इन्नदे महाकी लोइनबी सुमिता ब्रह्मपुर थंगपान मपानदा लैबी लाइमयुम अमुबी देवी चाही कुंट्रा मपुरोइबा इंद्रजीत एलाइस तोंबदा चाही खरगी ममांगदगी लुपा लाख अहुम लोम तोंबदगी ngarang sel singe haina pakum pirakpadagi ngarang numidang wairam pung ahum rom taba matamda amubigi mayumda chatkani haina sakhibadagi thiba khangdana leirakhibani ngarang numidang wairam sel tolibi amubigi mapuroiba indrajit mahaki mayumda laktuna mahaki nupi amubi lakpra haina hanglamki madugi matungda mayumda hankhraga sumita accident thokle gari achoba lera disat minarusi harakpadagi makoi ani punna saminaki mafam adu yobada sumita sirga leiramki asiba haksang adu yengna naba honabada police na yenghankhide chingnaba laibadagi indrajit amadi amubi wari sanabada pakum manaraktabadagi police na fagatkhre amaromda misi adugi mayokta ngasi brahmapur baigabati laikai gi yasu ground da miyam gi mifam ama pangthokpaga loinana JSC ama semkhre JSC aduna pungnim phunipan gi manungda miharpa puthokadabani haina warep laukhre ngarang numidang more da laiba commando complex ta slow loris haina khangnaba yong ikai thibi ama campus asida hoba upambi amagi mathaktagi tarakpadagi mafam aduda laiba more CDO gi OC ke ibungobina thengnabadagi kallaba matungda ngase more da laiba forest department gi official singda khusinakre ngarang numidang pung tararom tarakpa matamda mayang Imphal bazar da laiba dukan kaya maina sakre thodok adu thokraba matung ngase Chief Minister N Viren Singh na mayang Imphal bazar da chatuna ngarang numidang maina tumna chakraba dukan singi fibam sing yengsinkre yengsinba adu da mayang Imphal kendra gi MLA su oriba Deputy Speaker K Robindro DGP LM Khote amadi atai makok thongba official single loinana satkiba khongchet aduda dukan mapu singa hakthengnana unaduna wari sanake Chief Minister na government ki maikai dagi pangba yaba mateng pangane haina thajaba piki loinana loan pamlaba su thuna pihanana ba singe haike paugi meraktan aten break amatang logjari Singbu mafam chana taru tanana thamnabagidamak laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kaya gi kitchen rack singsu nungzengi outlet store kaisampat laisom leirak machin mayai lambidagi fangbiragani hena kupamarol gidamak aikogi phone number 9077124214 da contact tawirao Hello पाखोंग अमा चलके चलुने चही अमगी प्लान तौगे हारदी ओ फौ पाम्बी थाबियो ओके चही तरागी प्लान तौगे हारदी उ पाम्बी थाबियो चही चामगी प्लान दी इचाबु अफब स्कूल दम है तमहनबियो इचा काइना अफब स्कूल हाइदी लनाई कोचिंग तोबगी अवाब लेहंदबा स्कूल दुदा दुम चांग नाइना कोचिंग तोहनबा मामा मपागा चामनना वारक वातेमबिबा जिम एरोबिक डांस फुटबॉल थांगता ममांग दा 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखों करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमबरा चुम्मे यम खंगिको Yes, only Slopeland Public School, Khongjom. Break matungda makhataba pau pizari DM University gi mapung phaba BC register yauna mathau tawgadaba staff sing mapung phana leitabagi mayokta MSUna laingakta dabi kaya tawduna ngarang dagi hona DM University thingjen kraba matong ngasi mahairoi singna khongjang sangsinana ba honabada police na thingba pikre ngasi nungthil MSU gi lising makhada DM Arts mamangda mahairoi singna khongjang sangsinaba lakpada police na thingba piki thogdok aduga mari lainana MSU gi ISRD secretary Bruce Pebam na pendaba wafam kaya ma phongtokhi लाइरिबा DM College of Arts की DM College of Science की DM College of Commerce की LMS Law College की अमदी लाइरिबा GP Women's College की Students Union सिंग असिना अवाटप सिंग असि अदुम मतम कुदिमक्ता लाइरिबा कंसर्न अथॉरिटी सिंग BC दा रेजिस्ट्रार दा लाइरिबा प्रिंसिपल दा एग्जामिनेशन कंट्रोलर दा तकना लाकने हाइताय MSU गुम स्टेट लेवल ऑर्गेनाइजेशन दक लन खुदक टेक पासन बन नत्ते अमसुम लाइरिबा स्टूडेंट यूनियन सिंग सिना वाकब तारक तब दगी लास्ट MSU दे अप्रोच तोक दगी MSU ना मसिगी इशू से मस्ती स्टेट लेवल इशू ओथोक तब यारोय मरमदी मांग थक दसु माहिरो लिसिंग कयाम लौरिबा मखोगी कैरियर सिंग से मसि स्टेक थमे
amuk hena anobas mahiroi mayam loksilakana makoi puramang manghaladra haibagi fear psychosis mai emsuna pausabadagi masigi issue tangai fadan lokhat tayadi habde lokhat kebni masida lengak takpa nataga takta haibdo mati mathau tade maramdi lengakna khangam thokpani makoi mapi mama oina haidi haijaning Amaromda University asigi examination committee gi controller oiriba DM science ki principal Dr. A Zaduna oirakliba phibam asina maram oiraga hauzik sathagadaba ahanba semester gi counseling matam kharagi oina yethokle haike International Day Against Drug Abuse and Illicit Trafficking Gamari Lainana ngase Traffic Police na sinduna Imphal gi Zemhol mamangda poster campaign chathakre campaign adugi saruk ama oina lambi da lakpa miyamda mayai kaba nisana manghanba amadi nisadagi lapna lainana ba pauzen piba sejai singh yanthoke campaign adugi saruk ama oina saruk yakhiba DSP Kaisam Bijoy Kumar na mayai kaba nisana nisag ngasigi khunai da piriba saitheng asidagi kalhauna na ba ikoi khudingmakna honaminasi haike Ngarang numidang Thobal Police amadi commando gi apunba kangbuna hairo ki mafam kharada sathakiba drive ta masing yamlaba yungang amadi yungo kaya galoinana miu ema fagat pangam kre faraba miu edu hairok pa tu litan makhong dagi wairok pam sauthoi seng apokpa W Muhindro kawi mangon dagi triple X brom bottle kungataruk McDowell's bottle kunithoi officer choice bottle kunmapan Diblo can beer bottle kunithoi amadi yungo lita chamago humfu fangle hairi Amaromda ngarang Technopol poster lairiba Assam Rifles ki Kangbuna district adugi manung chanba El Fimol village ta thiba humbugi thabak sathabada lupa lakh 19 lomgi mamal oigadaba jinseng kg 430 mari ga konana miyo ema faraba miyo edu polam sing aduga loinana moregi forest department da khusinakre Catholic School Kanchipura angang puthok pusin tauriba gari singda yellow sticker naptaba service toba van singda mama mapa singna mahiroi singbo tonghanbiganu hairiba ben sing adu union ga karigumba hiram amatada mari leinade yellow sticker naptriba gari singda khudong chadaba leitana ba union na atopa gari sing arrange togduna thamle maramaduna guardian singna union ga pau phaunabiu yellow sticker naptaba gari singda thorokpa phafata union na lauroi makhata na yellow sticker naptaba gari sing school gi area da sangaklabadi maduda thorokpa phafata gi daita masa masana pujagadabani haina Catholic School Student Transporter Welfare Union gi cherol amana hairakli New Incarnation Center IRCA Ziribam na sinduna ngasi Ziribam gi Kalinagar da laiba New Incarnation Office Auditorium Hall da International Day Against Drug Abuse and Illicit Trafficking gi thoram pangthokre thoram adugi athoiba mithunglen gi oiba warol piraduna Jiribam Municipal Council JMC gi chairperson S Santi Debina nisad laisuraba mioi singbu magi imung manung singna losinduna thamloidabani asumna losin basina tungi lambida amadi khunai asida akaiba oiraklibani maram aduna aikoi pumba manaduna asigumba nisayoliba sing asi muthanana bahona minasi haiki nisabu amang bani haidana khandana loli basisu ai ngai ni moida phabata jingidana raja singbu amadi ai hogala bibeja isu singbu manghandana nisagi mayokta thamlalu bije ajon basi kamai to naji ba da sangai bano habasi ai jamna ai wakhandan nang Thoram aduda saruk yakhiba New Incarnation Center NIC gi project coordinator S Jitena khunai asida thengnori ba issue kharagi manungda nisada laisuraba amadi nisagi polam singbu business tawriba asini hojik aikoi gi Manipur asida drug addict oiraba mioi sing saurakna mioi lising yankhairom lai haina panaribani handakta ising da Iraq naduna punsi loikraba mioi sing gi damakta di khudakta laingak na rule kaya amas sembi aduga hojik yu gi glass ta Iraq naduna laikhidraba amadi Iraq nariba tungi yumbidel oirkadori basing asigi maraibak tambang amdana lairi maram aduna drug addict amadi nisagi ipakta tawri basing asi thingnana ba policy ama sembiu haina lainga ki pokning singsilli Manipur da issue kharagi manung da haitai koi Manipur gi da leirabni Manipur da dum ai thamjarge yam tentakna Manipur da issue kharagi manung da nisha chaba amasum nisagi polam chingasi lana business to ba haibasi ekoi mioi samaj sida yam so meza trade amoy haita Pawgi merthan aten break amatanga
Smart Universal Academy da class 9 tamlibi mahiroi elangam Reshma Devina Indian Space Research Organization as sponsored taukiba Sri Harikota amasung Nesak Shillong da pangthokiba Young Scientist Program da mahakna group leader oiba group aduna identification of water by satellite imaging haiba project asina second position tarakpada school management teaching and non-teaching staff Smart Universal Academy na nungaiba amasung apenba phongdokchet Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission tobibi yaragani campus manungda masagi hospital leizaraba Medical College ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year food and accommodation rupees 45,000 per year first to fourth year same fees MSc Nursing in NPCC fees rupees 1.5 lakh per year food and accommodation rupees 45,000 per year eligibility BSc class 12 pass physics chemistry biology and English 60% in aggregate Manipur gi mahiroi singi oina entrance test yaudana direct admission tobiba yagani subnataki seat 15 khaktani akupa marol gidama contact tobirau Educare Zone near Bosem Babupara phone number 60090622261 natraga 87940262277 Break matungda mayam bamuka na taram noksari Tripura ki Chief Minister Biplab Kumar Devna wana saba Ganesh ki murti state ki mapanda maruoina Maharashtra da thadokna ba thabak lokalagani haina haikre wafamasi Triopur Bamboo Mission na Agartala da pangthokiba Government E-Marketplace GEM gi workshop ama hongdokpagi thoramda haikibani Chief Minister Biplab Kumar Devna makhata na haikibada wana saba Ganesh ki murti asi Maharashtra da yamna pamnai state asigi wagi pothok sariba miyam da GEM asina mateng panglagani haina paladuna wagi pothok sariba artisan entrepreneur singna GEM da ming register tobina basu phongdoke industry gi expert sing Tripura bu bamboo based industry gi achoba mafam ama ohenana ba khanaki India da punna wa makhan chamaga kuntra Pangbagi manungda Tripura da wa makhal kunmathoi hori Meghalaya ki Chief Minister Conrad K Sangmana Road Transport and Highways ki Union Minister Nitin Gadkari ga unaduna Panduna Laiba amadi Anoba Lambi ki project ki matangda khanakre unaba aduda Conrad Sangmana paikhat haningba lambi ki project ki list ama pishinduna Meghalaya da lambi thong phagat hanaba yengsinbinaba taksin ki Conrad Sangmana Assam ki Dhubri district ka Meghalaya ki West Garo Hills ka samnagadaba Brahmaputra Turel gi mathakta sagadaba thong gi matang da su pankhe maduda Union Minister Gadkari na thabak adu yamna thuna paikhat hannaba honagani haina thajaba biki matung tarakpada Chief Minister Conrad Sangmana Turagi MP amadi machanupi agatha ke Sangmaga loinana Urban Development gi Union Minister Hardeep Singh Puri gasu unaduna Meghalaya gi sakhwat thawrang gi matangda war tanaki hairi Janata Dal United JDU Dimapur State Unit ngarang National Democratic Progressive Party NDPP da ngarang punna yaukre JDU gi luchingba oibida natana PDA gi Cabinet Minister su oiriba G Kaito ai amadi State Executive Member Office Bearer Hanegi Miref Singh punna NDPP da yaukibani Nagaland gi Chief Minister Nephew Rio NDPP gi President Chinwa Konyak amadi atai senior luchingba Singh punna phaminaraba matungda NDPP da JDU Kohima unit punsin kibagi pherep adu lomina kibani Nagaland amadi Assam anigi lonaba ngamkhoi oiriba nongpok thangba Karbi Anglong da yu karbar chawna tobuni haiba mioi ama ngarang numidang masak khangdaba khulai paiba singna masagi mayum da nongmei na kaftuna halamle Karbi Anglong gi SP na phongdorakpi matung inadi ngarang numidang pung nipan makhairom taba matamda Mul Singh Rathor gi mayum da AK47 yauna nongmei paiba mioi taret changlak matungda Mul Singh Rathor phaduna pukhe mahakpu phaduna pukhiba matamda mahaki nupi amadi masa nupabu yum adugi atopa ka amada thong lon sinduna thamlamki tungda yum adudagi meter chamngarom chalaga laiba mafam amada Mul Singh Rathor bu nongmei na kaftuna halamkibani Delhi BJP gi President Manoj Tiwari bu halagani haina Mahak masagi phone da SMS tharaktuna kihelakre sakhangdaba singna Prime Minister Narendra Modi da su Twitter gi khuthang da kihelakraba matung ani suba thogdok asigi matang da Manoj Tiwari na thogdok adugi matang da police ta complaint taukre complaint adunda palibadi haukiba irai numitta numidang pung tarama thoi taba matamda Manoj Tiwari gi phone da sakhangdaba sing aduna SMS ki khuthang da hatkini haina kihellakibani
ngasi ayuk phongna kiba pause singda kari kari maru iba paw yawi bage habdu mayam punna mung eng taminasi Lamjingba Times Vehyang the police station ama hangdokre India Myanmar ngamkai da ring road semnaba crore samage proposal thagat kre Chief Minister Manipur gi sahitya na lamdam asibu masak tak li haibasi kanamata na khangbide karam syam lupa crore ama makhairong ge WY tablet sing fagat kre Diplomatic Friendship Car Rally more da thung kre Sangai Express Chief Minister na Vehyang police station hangdokre Vehyang su Khanongpok Asia ge corridor oigani MLA Yamthong Hokip ki bail order reserve tau kre Naurem Dijamani Makata na jail da thamjin kre Pongna form Chief Minister na Vehyang police station sanga kre Ahenba fund kai thoktuna border area samgat kani Yasinadrabadi center na khut tharkadori Anuba mi ama pusilakpa natraga suspended animation gi wafam lakpa yari Truck lokha da tasin bada mi mari sire LLI gi makhada canal singda ising thaduna lobuk sing ising fangana ba honari El Radha Kisor District Kudimakta Haryan thokpa hokre Wiye Lanpao Indo Myanmar border gi area da nauno sakhiba Vehyang police station sanga kre Didim road pu Manipur ga South East Asia gi lewak singa fauna bage ani subalambi oina semgat pamathok tai Chief Minister Laijing Ningthau School nauno sagane haiduna thugairam laga Lord Kre Jai Kishan Yamthong Hokip ki bail hearing pangthokre Judgment reserve tau kre Manipuri Sahitya Parishad ki manasing lanthok kre Naharol gi thokdang Vehyang the Trade Center hangdoktuna ani suba border town ohena ba honari Singhatagi Vehyang fawgi lambi asi highway ohena ba ministry da taknari Chief Minister Senja Thumja Singh Anti Corruption Struggle Committee semduna thigatlagani CPI MLA na ain kaina sing leiwa kolamba hakchin lawi Sana leiwa Sahitya Parishad ke award lan thokpada Art and Culture Minister yaukidre Vehyang bu moregumna sengbat kani Chief Minister Singi manung hanjin bada khundari basing citizen na tabadawna yenglamba mityang yaning de Ishel Express Ekis policy da ani suba corridor orekadoriba Vehyang da Chief Minister na police station nauna sanga khre Mahuksagi khudong thiba yamna toina thokanba Manipur da alternative connecting route sing semgatpagi tangai fadaba lei Chief Minister Hasigi kuntaret fawbada paw phor kadavade Jai Kishan School nauna sagani haiduna hanagi building thugairamba thikadar Lord Kre Lokha da truck tasin bada mari sire mari sokle mioi magi phibam luri DM University gi ahanba semester gi counseling thing kre Iraiwa BJP gi lengak asina food security act ki thabak ningthina tawdre CPI Miam gi lusingba amoina khwaidagi nungai bisi miam da haikibuwa thabak oina pangthokpa aduni Loisilakpada maruiba paw amuka hana pijari Agriculture amadi Minor Irrigation Department ani kusam naduna lawfom singda ising tingna ba pam yan thokna na ba thorang paikhatpa hore haina Chief Minister N Birena phongdokre Health Minister L. Jentukumar Masamaki Kendra dadi CMIST card ki kana ba mapung fana phongba ngamdaba mioi kaya ama leirami Amadi sel thauba sakhiba nupi ama chingnaningai oiba maongda siraga leiramle chingnaba matai manau police na fagat kre JSC semkre Hoziki oina di Manipuri paw matang sida loijare mi eng tabiri punamakpo amuka hana khurumjari